ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯐꯖꯕꯒꯤ ꯃꯉꯥꯜꯅ ꯆꯤꯡ ꯉꯥꯜꯍꯟꯕꯤ ꯅꯨꯄꯤ. ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯈꯨꯜ ꯑꯃꯗ ꯂꯩꯔꯝꯃꯤ. ꯃꯥꯒꯤ ꯃꯁꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ. ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯕꯒꯦ ꯍꯥꯏꯕꯗꯨ ꯃꯥꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ. ꯃꯥꯒꯤ ꯐꯖꯕꯒꯤ ꯃꯉꯥꯜꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯆꯤꯡꯃꯥꯏ ꯑꯗꯨ ꯉꯥꯜꯍꯟꯕꯒꯨꯝ ꯐꯖꯔꯝꯃꯤ. ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯤꯡ ꯃꯣꯜꯇꯤꯟꯆꯥꯟ ꯊꯣꯜꯂꯤ. ꯃꯃꯥ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯐꯖꯕꯗ ꯃꯄꯥ ꯂꯩꯇꯕꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯆꯔꯝꯃꯤ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯃꯇꯥꯁꯤꯡꯒ ꯂꯣꯏꯅꯅ ꯃꯣꯜꯇꯤꯟꯆꯥꯟ ꯁꯤꯡ ꯆꯟꯕ ꯆꯠꯂꯤ. ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯂꯩꯁꯥꯕꯤ 8 ꯁꯤꯡ ꯆꯟꯕ ꯆꯠꯃꯤꯟꯅꯩ. ꯅꯨꯃꯤꯠ ꯃꯉꯥꯜꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯁꯤꯡ ꯃꯄꯣꯠ ꯐꯥꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯋꯥꯗꯨꯅ ꯃꯈꯣꯏ 8 ꯁꯤꯡ ꯊꯥꯗꯨꯅ ꯄꯣꯊꯥꯔꯝꯃꯤ. ꯃꯈꯣꯏꯅ ꯄꯣꯊꯥꯕꯗ ꯑꯉꯛꯄ ꯅꯨꯄꯥ ꯑꯃ ꯎꯔꯦ. ꯅꯨꯄꯥ ꯑꯗꯨ ꯃꯁꯛ ꯊꯤ. ꯑꯗꯨꯗ ꯅꯠꯇꯅ ꯃꯤꯒꯤ ꯃꯀꯣꯛ ꯂꯨꯀꯪ ꯑꯃꯅ ꯈꯨꯏ ꯑꯣꯏꯔꯒ ꯈꯨꯠꯁꯥꯒꯤ ꯁꯔꯨꯅ ꯈꯨꯡꯒꯤ ꯃꯆꯩ ꯑꯣꯏꯕ ꯈꯨꯡ ꯑꯃ ꯈꯣꯡꯗꯨꯅ ꯆꯤꯡꯒꯤ ꯅꯨꯡꯒꯥꯏ ꯃꯔꯛꯇ ꯆꯠꯂꯝꯃꯤ. ꯂꯩꯁꯥꯕꯤ 8 ꯑꯗꯨꯅ ꯃꯥ ꯎꯕꯗ ꯑꯀꯤꯕ ꯑꯃꯗꯤ ꯍꯩꯅꯗꯕ ꯄꯣꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯏꯅꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯁꯤꯡ ꯑꯁꯤ ꯏꯊꯟꯇ ꯊꯣꯡꯒꯠꯅꯗꯨꯅ ꯄꯨꯅꯔꯁꯤ. ꯉꯝꯗꯕ ꯌꯥꯎꯔꯕꯗꯤ ꯑꯥꯗꯒꯤ ꯅꯨꯄꯥ ꯑꯁꯤ ꯀꯧꯗꯨꯅ ꯊꯥꯡꯒꯠꯍꯟꯁꯤ. ꯃꯣꯜꯇꯤꯆꯥꯟꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ. ꯃꯈꯣꯏ ꯂꯣꯏꯅ ꯌꯥꯅꯗꯨꯅ ꯁꯤꯡ ꯑꯗꯨ ꯊꯥꯡꯒꯠꯅꯔꯦ. ꯉꯁꯥꯏ ꯏꯌꯥꯡ ꯌꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯄꯨꯔꯛꯄ ꯁꯤꯡ ꯑꯗꯨ ꯃꯣꯜꯇꯤꯟꯆꯥꯟꯗꯤ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ. ꯍꯟꯅ ꯍꯣꯠꯅꯔꯕꯁꯨ ꯁꯤꯡ ꯑꯗු ꯊꯥꯡꯒꯠꯄ ꯏꯉꯝ ꯉꯝꯗ꯭ꯔꯦ. ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯜꯇꯤꯆꯥꯟꯅ ꯅꯨꯄꯥ ꯑꯗꯨꯗ ꯀꯧꯗꯨꯅ ꯁꯤꯡ ꯑꯗꯨ ꯊꯥꯡꯒꯠꯍꯜꯂꯦ. ꯁꯤꯡ ꯍꯦꯛ ꯊꯥꯡꯒꯠꯄꯗ ꯅꯨꯄꯥꯗꯨꯅ ꯃꯣꯜꯇꯤꯟꯆꯥꯟꯗ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯃꯌꯥꯝ ꯐꯝꯕꯗ ꯄꯥꯈꯪ ꯐꯥꯂꯨꯞꯇ ꯉꯁꯤꯒꯤ ꯊꯧꯗꯧ ꯑꯁꯤ ꯋꯥꯔꯤ ꯂꯤꯊꯣꯛꯄ ꯌꯥꯔꯣꯏ. ꯑꯩꯒꯤ ꯈꯨꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯤꯌꯥꯝꯗ ꯇꯥꯛꯊꯣꯛꯄ ꯌꯥꯔꯣꯏ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯇꯥꯛꯊꯣꯛꯂꯕꯗꯤ ꯅꯪ ꯑꯋꯥꯕ ꯇꯥꯒꯅꯤ. ꯈꯨꯗꯛꯇ ꯑꯩꯅ ꯅꯪꯕꯨ ꯐꯥꯕ ꯃꯐꯝꯗꯨꯗ ꯂꯥꯛꯀꯅꯤ. ꯋꯥꯗꯨ ꯇꯥꯕꯗ ꯃꯣꯜꯇꯤꯟꯆꯥꯟ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯃꯤ, ꯑꯀꯤꯕꯁꯨ ꯄꯣꯛꯂꯛꯏ. ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯕꯨ ꯇꯥꯟꯅꯗꯨꯅ ꯊꯨꯅ ꯂꯥꯛꯂꯝꯃꯤ. ꯃꯌꯨꯝ ꯌꯧꯔꯦ. ꯋꯥꯐꯝꯗꯨ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇ꯭ꯔꯦ. ꯃꯆꯤꯟꯗꯗꯤ ꯍꯥꯏꯗꯣꯛꯅꯤꯡꯕꯅ ꯈꯣꯔꯣ ꯈꯣꯠꯂꯤ. ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯂꯦ. ꯄꯥꯈꯪ ꯐꯥꯟ ꯂꯩꯁꯥ ꯐꯥꯟ ꯊꯣꯛꯇꯨꯅ ꯀꯣꯏꯕ ꯆꯠꯅꯔꯦ. ꯃꯣꯜꯇꯤꯟꯆꯥꯟ ꯍꯥꯏꯗꯣꯛꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ. ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯊꯥꯖꯕꯁꯨ ꯉꯝꯗꯦ. ꯑꯗꯨꯒ ꯑꯀꯤꯕꯁꯨ ꯍꯦꯛꯇ ꯄꯣꯛꯂꯛꯏ. ꯑꯗꯨꯕꯨ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯕꯗ ꯍꯦꯛꯇ ꯍꯥꯏꯗꯣꯛꯀꯦ ꯇꯧꯏ. ꯉꯁꯥꯏ ꯑꯌꯨꯛ ꯍꯥꯏꯔꯒ ꯍꯥꯏꯔꯔꯣꯏꯗ, ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯣꯛꯏ. ꯑꯗꯨꯝꯅ 2-3ꯂꯛ ꯇꯧꯔꯛꯂꯕꯗ ꯄꯥꯈꯪ ꯂꯩꯁꯥ ꯃꯌꯥꯝꯅ ꯀꯔꯤꯅꯣ ꯍꯥꯏꯔꯦ. ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯥꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ. ꯃꯣꯜꯇꯤꯆꯥꯟꯅ ꯍꯥꯏꯕ ꯌꯥꯗꯦ, ꯍꯦꯛ ꯍꯥꯏꯕꯗ ꯑꯩꯕꯨ ꯈꯨꯗꯛꯇ ꯃꯐꯝꯁꯤꯗꯒꯤ ꯐꯥꯒꯅꯤ ꯍꯥꯏꯔꯤ. ꯄꯥꯈꯪ ꯂꯩꯁꯥ ꯃꯌꯥꯝ ꯑꯗꯨꯅ ꯋꯥ ꯅꯣꯛꯁꯤꯜꯂꯛꯏ. ꯀꯅꯥꯅ ꯐꯥꯒꯗꯧꯔꯤꯕ? ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯗꯤ ꯍꯥꯏꯔꯛꯏ. ꯄꯥꯈꯪ ꯃꯈꯩꯅ ꯍꯥꯏꯔꯣ, ꯑꯩꯈꯣꯏꯅ ꯉꯥꯛꯀꯅꯤ, ꯅꯪꯕꯨ ꯀꯔꯤꯁꯨ ꯇꯧꯍꯜꯂꯣꯏ ꯍꯥꯏꯔꯦ. ꯐꯥꯂꯨꯞꯇ ꯆꯤꯡꯕ ꯄꯥꯈꯪ ꯑꯗꯨꯅ ꯅꯪꯅ ꯀꯤꯔꯒ ꯊꯣꯡ ꯂꯣꯟꯁꯤꯟꯕꯤꯔꯒꯦ, ꯑꯗꯨꯒ ꯑꯔꯥꯛꯄ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯨꯔꯦ. ꯃꯣꯜꯇꯤꯆꯥꯟꯅ ꯑꯌꯨꯛ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯆꯤꯊꯗꯅ ꯋꯥꯔꯤ ꯂꯤꯔꯦ. ꯋꯥꯔꯤ ꯍꯦꯛ ꯂꯤꯕ ꯂꯣꯏꯕꯗ ꯅꯨꯄꯥꯗꯨ ꯀꯗꯣꯝꯗꯒꯤ ꯆꯪꯂꯛꯄꯅꯣ ꯈꯪꯍꯧꯗꯅ ꯏꯃꯨꯡ ꯑꯗꯨꯗ ꯊꯨꯡꯂꯔꯦ. ꯃꯥꯒꯤ ꯃꯍꯩꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤ ꯄꯨꯝꯕ ꯄꯪꯊꯍꯜꯂꯦ. ꯀꯅꯥ ꯑꯃꯠꯇ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ. ꯑꯁꯨꯝꯅ ꯃꯣꯜꯇꯤꯆꯥꯟꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ. ꯍꯦꯛ ꯄꯨꯈꯤꯕꯒ ꯃꯌꯥꯝꯗꯨ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ. ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯥꯛꯂꯦ. ꯑꯉꯛꯄ ꯑꯀꯤꯕ ꯄꯥꯎ ꯑꯗꯨ ꯈꯨꯜ ꯄꯨꯝꯕ ꯇꯥꯛꯂꯨꯔꯦ. ꯃꯣꯜꯇꯤꯆꯥꯟꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯋꯥꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ. ꯐꯠꯇ꯭ꯔꯕ ꯑꯀꯟꯕ ꯂꯥꯏ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯔꯝꯅ ꯀꯟꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ. ꯈꯨꯜ ꯄꯨꯝꯕꯁꯨ ꯀꯅꯥꯅ ꯂꯥꯏ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯒꯅꯤ, ꯃꯥꯒ ꯀꯔꯝꯅ ꯂꯝꯕꯥ ꯇꯧꯒꯅꯤ ꯈꯟꯕꯗ ꯀꯅꯥꯅꯁꯨ ꯊꯧꯅꯥ ꯐꯅ ꯆꯣꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ. ꯃꯣꯜꯇꯤꯆꯥꯟꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯤ ꯂꯧꯁꯤꯡ ꯁꯤꯡꯕ ꯃꯤꯅꯤ.
ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯕ ꯉꯝꯒꯗꯕ ꯃꯤ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯅꯨꯡ ꯑꯆꯧꯕ ꯑꯃ, ꯆꯥꯛꯌꯣꯝ 7, ꯌꯦꯟꯁꯥꯡ ꯃꯊꯦꯜ 7 ꯑꯗꯨꯒ ꯌꯨ ꯇꯨꯝꯕꯥ 7 ꯄꯨꯊꯣꯛꯇꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯅꯨꯡ ꯑꯁꯤ ꯃꯊꯛꯇ ꯀꯟꯅ ꯍꯨꯡꯒꯠꯂꯒ ꯃꯁꯤꯅ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛꯌꯣꯝ 7, ꯌꯦꯟꯁꯥꯡ ꯃꯊꯦꯜ 7 ꯑꯁꯤ ꯆꯥꯔꯒ ꯌꯨ ꯇꯨꯝꯕꯥ 7 ꯑꯁꯤ ꯊꯛꯄ ꯉꯝꯂꯕꯗꯤ ꯅꯨꯄꯥ ꯑꯗꯨ ꯂꯝꯕꯥ ꯂꯩꯇꯅ ꯑꯀꯟꯕ ꯃꯤꯅꯤ꯫ ꯃꯥꯅ ꯂꯥꯏ ꯑꯗꯨꯗꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯀꯟꯕ ꯉꯝꯒꯅꯤ꯫ ꯃꯗꯨ ꯉꯝꯕ ꯃꯤꯗ ꯃꯣꯜꯇꯤꯆꯥꯟꯁꯨ ꯂꯨꯍꯣꯡꯒꯅꯤ꯫ ꯈꯨꯜ ꯑꯗꯨꯒꯤꯗ ꯅꯠꯇꯅ ꯑꯇꯩ ꯀꯌꯥꯗꯒꯤ ꯂꯥꯛꯇꯨꯅ ꯑꯀꯟꯕꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯌꯥꯎꯕ ꯀꯅꯥꯁꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ꯫ ꯃꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯂꯥꯏ ꯑꯗꯨꯗꯒꯤ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯌꯥꯎꯗ꯭ꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯏꯔꯕ, ꯈꯨꯜꯂꯛꯇ ꯎꯆꯤ ꯇꯥꯟꯅꯗꯨꯅ ꯂꯩꯕ ꯃꯆꯤꯟ ꯃꯅꯥꯎ 2 ꯈꯛꯇ ꯉꯥꯏꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯗꯨꯅ ꯆꯥꯡꯌꯦꯡ ꯑꯁꯤ ꯌꯥꯎꯍꯟꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜ ꯄꯨꯝꯕꯅ ꯍꯥꯏꯅꯔꯛꯂꯤ꯫ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯗꯨ ꯃꯄꯥ ꯑꯗꯨꯅ ꯌꯥꯅꯤꯡꯗꯦ ꯑꯗꯨꯒ ꯊꯥꯖꯕꯁꯨ ꯂꯩꯇꯦ꯫ ꯃꯌꯥꯝꯅ ꯀꯧꯗ ꯀꯧ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯥꯏꯔꯖꯔꯕꯁꯨ ꯁꯕꯥꯟ ꯐꯩ, ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯍꯥꯏꯕꯗꯒꯤ ꯀꯧꯔꯨꯗꯨꯅ ꯆꯥꯡꯌꯦꯡ ꯑꯗꯨ ꯌꯥꯎꯍꯜꯂꯦ꯫ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯍꯥꯟꯅ ꯌꯥꯎꯔꯦ꯫ ꯅꯨꯡꯗꯨ ꯏꯌꯥꯡ ꯌꯥꯡꯅ ꯄꯥꯏꯗꯨꯅ ꯂꯪꯈꯠꯈ꯭ꯔꯦ꯫ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛꯌꯣꯝ 3 ꯆꯥꯕ ꯉꯝꯂꯦ꯫ ꯃꯌꯥꯝ ꯄꯨꯝꯕ ꯉꯛꯅꯔꯦ꯫ ꯈꯨꯜꯒꯤ ꯑꯀꯟꯕ ꯀꯌꯥ ꯑꯃꯗꯤ 1-2 ꯐꯥꯎꯕ ꯉꯝꯗꯕꯅꯤ꯫ ꯃꯌꯥꯝꯕꯅ ꯑꯃꯨꯛ ꯆꯥꯡꯌꯦꯡ ꯑꯗꯨ ꯌꯥꯎꯔꯦ꯫ ꯅꯨꯡꯗꯨꯅ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛ ꯑꯦꯟꯁꯥꯡ, ꯌꯨ ꯄꯨꯝꯕ ꯆꯥꯕ ꯊꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯕ ꯃꯆꯤꯟ ꯃꯅꯥꯎ 2 ꯁꯣꯏꯗꯅ ꯂꯥꯏ ꯐꯠꯇꯕꯗꯨ ꯍꯥꯠꯄ ꯉꯝꯒꯅꯤ, ꯃꯣꯜꯇꯤꯆꯥꯟꯕꯨ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯊꯥꯖꯔꯦ꯫ ꯋꯥꯔꯤ ꯄꯨꯝꯕ ꯐꯖꯅ ꯂꯤꯗꯨꯅ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯃꯆꯤꯟ ꯃꯅꯥꯎ 2 ꯑꯗꯨ ꯌꯥꯗꯨꯅ ꯂꯥꯏ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯇꯥꯟꯅꯈ꯭ꯔꯦ꯫ ꯆꯤꯡ ꯃꯥꯟ, ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯐꯥꯎꯗꯨꯅ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯗ ꯂꯥꯏ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯑꯗꯨ ꯑꯁꯨꯝ ꯆꯥꯎꯕ ꯍꯦꯟꯒꯠꯅ ꯇꯥꯕ ꯎꯔꯦ꯫ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯈꯣꯡꯒꯨꯜ ꯑꯗꯨ ꯎꯕꯗ ꯀꯤꯔꯛꯂꯦ꯫ ꯃꯌꯥꯝꯕꯗ ꯂꯥꯏ ꯑꯁꯤ ꯑꯆꯝꯕ ꯑꯣꯏꯔꯝꯂꯔꯣꯏ, ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯑꯁꯨꯝ ꯆꯥꯎꯊꯣꯔꯛꯂꯤꯕꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯝꯒꯅꯤ, ꯑꯩꯗꯤ ꯀꯤꯖꯔꯦ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝꯕꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯗꯨꯅ, ꯅꯪ ꯀꯤꯔꯕꯗꯤ ꯂꯩꯍꯧꯔꯣ, ꯏꯌꯥꯝꯕ ꯂꯥꯏ ꯑꯗꯨꯒ ꯊꯦꯡꯅꯔꯨꯒꯦ, ꯅꯪꯕꯨ ꯁꯥ ꯀꯩ ꯃꯤꯅ ꯁꯣꯛꯇꯅꯕ ꯏꯌꯥꯝꯕꯅ ꯊꯝꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡꯅ ꯂꯩꯕꯥꯛ ꯇꯧꯊꯣꯛꯂꯦ ꯑꯗꯨꯒ ꯂꯩꯕꯨꯡ ꯑꯃ ꯁꯦꯝꯂꯦ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯁꯥ ꯀꯩ ꯑꯃꯗꯤ ꯃꯤ ꯑꯇꯩꯅ ꯈꯪꯗꯅꯕ ꯁꯣꯛꯇꯅꯕ ꯃꯥꯒꯤ ꯃꯍꯩꯅ ꯊꯝꯕꯤꯔꯦ꯫ ꯏꯌꯥꯝꯕ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏ ꯑꯗꯨꯅ ꯂꯩꯕ ꯃꯥꯒꯨꯝꯕ ꯃꯌꯥꯝꯒꯤ ꯈꯨꯜ ꯑꯗꯨ ꯌꯧꯔꯦ꯫ ꯂꯥꯏ ꯑꯗꯨꯒꯤ ꯌꯨꯝꯗ ꯃꯣꯜꯇꯤꯆꯥꯟ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯥꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡ ꯂꯣꯏꯅ ꯀꯧꯊꯣꯛꯂꯒ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯃꯤꯡ ꯌꯥꯡꯆꯜ ꯀꯧꯏ, ꯑꯩ ꯃꯣꯜꯇꯤꯆꯥꯟꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯃꯥꯕꯨ ꯅꯈꯣꯏꯒꯤ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤ꯫ ꯃꯥ ꯂꯥꯛꯂꯒ ꯑꯩꯅ ꯃꯣꯜꯇꯤꯆꯥꯟꯕꯨ ꯄꯨꯈ꯭ꯔꯦ ꯍꯥꯏꯌꯨ꯫ ꯑꯩꯒꯤ ꯏꯇꯤꯛ ꯒꯨꯟ ꯑꯁꯤ ꯌꯦꯡꯉꯨ, ꯃꯁꯤ ꯉꯝꯂꯕꯗꯤ ꯑꯩꯕꯨ ꯇꯥꯟꯅꯔꯛꯎ, ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯇꯥꯟꯅꯔꯛꯀꯅꯨ, ꯃꯍꯥꯛ ꯁꯤꯒꯅꯤ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯂꯥꯏ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯣꯛꯏ꯫ ꯁꯨꯛ ꯑꯃ ꯂꯩꯁꯧꯕꯨꯡꯗ ꯊꯝꯂꯒ ꯈꯨꯕꯥꯛꯅ ꯑꯃꯨꯛꯇꯪ ꯐꯨꯕꯗ ꯁꯨꯛ ꯑꯗꯨ ꯂꯣꯏꯕ ꯐꯥꯎꯕ ꯂꯩꯁꯧꯕꯨꯡ ꯑꯗꯨꯗ ꯆꯪꯍꯟꯗꯨꯅ ꯌꯦꯡꯂꯒ ꯊꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯏꯁꯤꯡ ꯑꯗꯨ ꯀꯤꯔꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯆꯝꯕ ꯅꯨꯄꯥ ꯅꯠꯇꯦ, ꯃꯥꯒ ꯂꯝꯕꯥ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯅꯥꯁꯨ ꯃꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯌꯥꯡꯆꯜꯅ ꯃꯣꯜꯇꯤꯆꯥꯟꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯈꯤꯕꯒ ꯂꯥꯏ ꯑꯗꯨ ꯃꯌꯨꯝ ꯊꯨꯡꯂꯔꯦ꯫ ꯃꯌꯨꯝꯗ ꯃꯣꯜꯇꯤꯆꯥꯟ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯊꯟꯇ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯕꯗꯤ ꯉꯝꯂꯣꯏ, ꯈꯨꯜ ꯀꯅꯥꯅ ꯍꯨꯕꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯈꯨꯟꯒꯤ ꯂꯥꯏ ꯄꯨꯝꯕ ꯀꯧꯊꯣꯛꯇꯨꯅ ꯍꯪꯂꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯃꯌꯥꯝꯅ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯑꯍꯜ ꯑꯣꯏꯕ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯅꯨꯄꯥ ꯑꯗꯨ ꯇꯥꯟꯅꯒꯦ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯌꯨꯝ ꯑꯁꯤ ꯆꯣꯡꯉꯨ꯫ ꯂꯥꯏ ꯑꯗꯨꯅ ꯍꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯃꯥꯒꯤ ꯌꯨꯝꯗꯨ ꯂꯥꯟꯅ ꯆꯣꯡꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯛ ꯑꯃ ꯂꯩꯁꯧꯕꯨꯡꯗ ꯌꯨꯡꯗꯨꯅ ꯄꯤꯔꯦ꯫ ꯃꯗꯨꯁꯨ ꯇꯪꯈꯥꯏ ꯐꯥꯎꯕ ꯌꯨꯡꯕ ꯉꯝꯗ꯭ꯔꯦ꯫ ꯅꯪ ꯃꯥꯏꯊꯤꯔꯦ, ꯅꯨꯄꯥ ꯑꯗꯨ ꯇꯥꯟꯅꯔꯨꯔꯒꯅꯨ, ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯅ ꯈꯥꯝꯕꯗ ꯌꯥꯗꯗꯨꯅ ꯃꯣꯜꯇꯤꯆꯥꯟꯕꯨ ꯇꯥꯟꯅꯈ꯭ꯔꯦ꯫
ꯃꯝꯈꯤꯕ ꯅꯍꯥꯟꯗꯨꯅ ꯌꯥꯡꯆꯜ ꯑꯃꯗꯤ ꯃꯣꯜꯇꯤꯟꯆꯥꯟꯗꯤ ꯆꯠꯄ ꯌꯥꯗꯗꯨꯅ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯄꯣꯊꯥꯗꯨꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕꯗꯨꯗꯤ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯍꯩꯁꯤꯡꯂꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯐꯕ ꯂꯥꯏꯁꯤꯡꯅ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯁꯤꯡꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯂꯥꯏ ꯀꯟꯁꯤꯔꯥ ꯃꯤ ꯀꯟꯁꯤꯔꯥ? ꯂꯥꯏ ꯑꯃꯅ ꯍꯥꯏ, ꯂꯥꯏ ꯀꯟꯁꯤ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯅꯤ, ꯃꯥꯅ ꯃꯥꯏꯊꯤꯕꯁꯤ ꯇꯥꯏꯕꯪ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯉꯝꯂꯦ ꯈꯟꯒꯅꯤ꯫ ꯂꯥꯏ ꯑꯃꯅ ꯍꯥꯏ, ꯃꯤ ꯀꯟꯁꯤ, ꯃꯤꯗꯤ ꯂꯥꯏꯗ ꯊꯥꯖꯩ, ꯂꯥꯏꯕꯨ ꯁꯣꯟꯖꯩ, ꯂꯥꯏ ꯅꯤꯡꯏ꯫ ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯤ ꯂꯥꯏꯕꯨ ꯀꯥꯎꯊꯣꯛꯏ, ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯏ, ꯃꯕꯨꯛ ꯐꯠꯇꯦ꯫ ꯃꯈꯣꯏꯅ ꯑꯐꯕ ꯂꯥꯏ ꯑꯩꯈꯣꯏ ꯐꯥꯎꯕ ꯐꯠꯇꯕ ꯑꯣꯏꯅ ꯎꯍꯜꯂꯦ꯫ ꯑꯀꯣꯟꯕꯒꯤ ꯋꯥ ꯑꯁꯤ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯂꯥꯌꯥꯝ ꯌꯥꯅꯗꯨꯅ ꯃꯤ ꯀꯟꯁꯤ ꯍꯥꯏꯅꯔꯦ꯫ ꯂꯥꯏ ꯐꯠꯇꯕꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯄꯗ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯅ, ꯃꯣꯜꯇꯤꯟꯆꯥꯟ, ꯅꯪꯒꯤ ꯅꯅꯥꯛꯇꯒꯤ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯊꯥꯡ ꯑꯗꯨꯅ ꯌꯥꯟꯊꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯣꯜꯇꯤꯆꯥꯟꯅ ꯏꯉꯛ ꯉꯛꯅ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯌꯥꯟꯊꯠꯂꯝꯃꯤ꯫ ꯍꯦꯛ ꯌꯥꯟꯊꯠꯄꯒ ꯂꯥꯏ ꯐꯠꯇꯕꯗꯨ ꯁꯤꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯏ ꯐꯠꯇꯕꯗꯨ ꯍꯥꯠꯂꯒ ꯅꯣꯡ ꯉꯥꯟꯕꯒ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯌꯥꯡꯆꯜꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯐꯨꯝꯂꯝꯕ ꯂꯩꯕꯨꯡ ꯑꯗꯨ ꯌꯧꯔꯦ꯫ ꯃꯅꯥꯎꯅꯨꯄꯥꯕꯨ ꯂꯧꯊꯣꯛꯄꯤꯔꯦ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯨꯔꯨꯜ ꯀꯧꯏ꯫ ꯃꯍꯥꯛꯇꯤ ꯂꯩꯅꯨꯡ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯔꯛꯄꯗ ꯃꯔꯣꯜ ꯊꯣꯛꯂꯝꯗ꯭ꯔꯦ꯫ ꯃꯌꯥꯝꯕꯅ ꯍꯪꯕꯗꯁꯨ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯅꯨꯡꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯦꯡꯕꯗꯤ ꯂꯩꯅꯨꯡꯗ ꯂꯩꯕ ꯂꯥꯏꯁꯤꯡꯅ ꯄꯨꯔꯨꯜꯒꯤ ꯃꯔꯩ ꯑꯗꯨ ꯊꯠꯇꯨꯅ ꯄꯨꯈꯤꯕꯅꯤ꯫ ꯌꯥꯡꯆꯜꯅ ꯃꯨꯟꯅ ꯈꯟꯕꯗ ꯃꯄꯥꯜꯒꯤ ꯁꯥ ꯀꯩ ꯃꯤ ꯂꯥꯏꯅꯗꯤ ꯃꯅꯥꯎꯅꯨꯄꯥꯕꯨ ꯁꯣꯛꯄ ꯉꯝꯂꯣꯏ, ꯂꯩꯅꯨꯡꯒꯤ ꯂꯥꯏꯅ ꯑꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯌꯦꯡꯕꯗ ꯂꯩꯅꯨꯡꯗ ꯑꯆꯧꯕ ꯃꯈꯨꯜ ꯑꯃ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯅꯥꯎꯅꯨꯄꯥꯗ ꯃꯣꯜꯇꯤꯆꯥꯟꯒ ꯃꯐꯝꯗꯨꯗ ꯂꯩꯔꯝꯃꯨ, ꯑꯩ ꯂꯩꯅꯨꯡꯒꯤ ꯂꯥꯏꯗꯒꯤ ꯅꯪꯒꯤ ꯅꯔꯩ ꯑꯗꯨ ꯂꯧꯔꯨꯗꯨꯅ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯁꯥꯡꯂꯕ ꯎꯔꯤ ꯑꯃ ꯃꯈꯨꯜ ꯑꯗꯨꯗ ꯊꯥꯗꯗꯨꯅ ꯎꯔꯤ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯀꯨꯝꯊꯈ꯭ꯔꯦ꯫ ꯃꯣꯜꯇꯤꯟꯆꯥꯟꯒ ꯄꯨꯔꯨꯜꯒ ꯃꯊꯛꯇ ꯃꯌꯥꯝꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯀꯨꯝꯊꯔꯛꯄꯗ ꯂꯩꯅꯨꯡꯒꯤ ꯂꯝ ꯌꯧꯔꯦ꯫ ꯂꯥꯌꯥꯝ ꯑꯃ ꯂꯥꯡꯗꯨꯅ ꯄꯨꯔꯨꯜꯒꯤ ꯃꯔꯩ ꯑꯗꯨ ꯃꯨꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩ ꯌꯥꯡꯆꯜꯅꯤ, ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯄꯨꯔꯨꯜꯒꯤ ꯃꯔꯩ ꯑꯗꯨ ꯀꯛꯇꯨꯅ ꯄꯨꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯐꯖꯅ ꯃꯥꯒꯤ ꯃꯔꯩ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯃꯉꯣꯟꯗ ꯌꯦꯡꯂꯝꯃꯤ꯫ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯔꯅ ꯅꯨꯄꯥ ꯑꯁꯤ ꯑꯆꯝꯕ ꯃꯥꯟꯗꯦ, ꯄꯤꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯈꯔꯅ ꯌꯥꯔꯝꯗꯦ, ꯄꯤꯅꯤ ꯄꯤꯔꯣꯏ ꯇꯧꯗꯨꯅ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯎꯔꯗꯨꯅ ꯌꯥꯡꯆꯜꯅ ꯃꯔꯩ ꯐꯠꯇꯕ ꯂꯥꯏ ꯑꯃ ꯇꯥꯞ ꯐꯥꯔꯒ ꯂꯥꯛꯇꯨꯅ ꯂꯪꯈꯤꯕꯗ ꯃꯁꯛ ꯎꯗꯕ ꯃꯈꯩ ꯄꯥꯏꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏ ꯄꯨꯝꯕ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯄꯨꯔꯨꯜꯒꯤ ꯃꯔꯩ ꯑꯗꯨ ꯋꯥ ꯉꯥꯡꯗꯅ ꯄꯤꯊꯣꯔꯛꯂꯦ꯫ ꯂꯥꯏꯅ ꯃꯉꯣꯟꯗ ꯃꯔꯩ ꯑꯗꯨ ꯄꯤꯔꯛꯄꯗ ꯄꯨꯔꯨꯜꯗꯤ ꯃꯔꯣꯜ ꯊꯣꯛꯂꯦ, ꯋꯥ ꯉꯥꯡꯕ ꯍꯥꯟꯅꯒꯨꯝ ꯉꯝꯂꯦ꯫ ꯌꯥꯡꯆꯜꯅ ꯂꯩꯅꯨꯡꯗꯒꯤ ꯀꯧꯔꯛꯄꯗ ꯈꯨꯝꯂꯛꯂꯦ꯫ ꯃꯗꯨ ꯇꯥꯕꯗ ꯃꯅꯥꯎ ꯃꯔꯣꯜ ꯊꯣꯛꯂꯦ, ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯎꯔꯤꯗ ꯌꯥꯟꯗꯨꯅ ꯀꯥꯔꯛꯂꯦ꯫ ꯃꯅꯥꯎꯅꯨꯄꯥꯗ ꯄꯨꯔꯨꯜ ꯊꯧꯔꯤ ꯑꯗꯨ ꯆꯤꯡꯈꯠꯂꯨ ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯄꯨꯔꯨꯜꯁꯤ ꯃꯕꯨꯛ ꯀꯌꯥ ꯐꯠꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯃꯣꯜꯇꯤꯟꯆꯥꯟꯕꯨ ꯄꯥꯝꯂꯝꯃꯤ꯫ ꯃꯌꯥꯝꯕꯅ ꯀꯥꯔꯛꯂꯕꯗꯤ ꯁꯣꯏꯗꯅ ꯅꯨꯄꯤ ꯑꯁꯤ ꯂꯧꯈ꯭ꯔꯅꯤ, ꯃꯄꯥꯡꯒꯜ ꯀꯟꯕꯁꯨ ꯃꯥꯅ ꯍꯦꯜꯂꯤ, ꯍꯩ ꯁꯤꯡꯕꯁꯨ ꯃꯥꯅ ꯍꯦꯜꯂꯤ, ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯥꯅ ꯀꯟꯗꯨꯅ ꯄꯨꯔꯛꯄꯅꯤ, ꯑꯗꯨꯅ ꯃꯌꯥꯝꯕꯕꯨ ꯂꯩꯅꯨꯡꯗ ꯑꯗꯨꯝ ꯂꯩꯍꯧꯔꯁꯅꯨ, ꯅꯨꯄꯤ ꯑꯁꯤ ꯃꯥꯅ ꯂꯧꯔꯒꯦ ꯈꯟꯗꯨꯅ ꯃꯌꯥꯝꯕꯅ ꯆꯤꯡꯈꯠꯂꯨ ꯍꯥꯏꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯁꯤꯟꯅꯗꯅ ꯎꯔꯤ ꯀꯛꯊꯠꯂꯨ ꯍꯥꯏꯕ ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯌꯥꯡꯆꯜꯅ, ꯍꯩ ꯅꯪꯕꯨ ꯅꯅꯥ ꯄꯪꯕ꯭ꯔꯥ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯁꯤꯟꯅꯗꯅ ꯄꯨꯔꯨꯜꯅ ꯍꯣꯏ ꯍꯣꯏ ꯀꯛꯊꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡꯅ ꯎꯔꯤ ꯑꯗꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯌꯥꯡꯆꯜꯗꯤ ꯎꯔꯤ ꯑꯗꯨ ꯀꯛꯊꯠꯄꯗꯒꯤ ꯑꯃꯨꯛ ꯇꯥꯈ꯭ꯔꯦ꯫ ꯄꯨꯔꯨꯜ ꯃꯊ꯭ꯋꯥꯏ ꯋꯥꯁꯤꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕ ꯁꯥꯗꯨꯅ ꯃꯣꯜꯇꯤꯟꯆꯥꯟꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯈꯨꯜ ꯄꯨꯝꯕ ꯍꯔꯥꯎꯅꯔꯦ꯫ ꯄꯨꯔꯨꯜꯕꯨ ꯑꯀꯟꯕ ꯃꯤꯅꯤ ꯈꯟꯗꯨꯅ ꯃꯣꯜꯇꯤꯟꯆꯥꯟꯕꯨ ꯂꯨꯍꯣꯡꯕꯤꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈ꯭ꯔꯦ꯫ ꯌꯥꯡꯆꯜꯅ ꯃꯕꯨꯛ ꯐꯠꯇꯕ ꯃꯅꯥꯎꯅꯨꯄꯥꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯊꯛꯇ ꯀꯥꯈꯠꯅꯕ ꯄꯥꯝꯕꯩꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ
ꯁꯥꯎꯅꯤꯡꯅ ꯂꯩꯅꯨꯡ ꯃꯅꯨꯡꯗ ꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯁꯨꯝ ꯆꯠꯄꯗ ꯐꯖꯔꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯈꯨꯜ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯐꯤ ꯁꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯡꯆꯜꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯑꯗꯨ ꯎꯕꯗ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯌꯥꯡꯆꯜꯅꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯁꯨꯝꯍꯠꯂꯝꯃꯤ꯫ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯌꯥꯡꯆꯜ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕ ꯍꯧꯔꯝꯃꯤ꯫ ꯌꯥꯡꯆꯜꯅ ꯅꯨꯄꯤ ꯑꯗꯨ ꯂꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯄꯣꯛꯇꯨꯅ ꯌꯨꯝꯕꯥꯟ ꯂꯝꯕꯤꯗ ꯈꯣꯡꯗꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯐꯅꯃꯛ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯨꯅꯁꯨ ꯌꯥꯡꯆꯜ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯅꯥꯎꯅꯨꯄꯥꯕꯨ ꯀꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯑꯃꯨꯛꯇꯪꯗꯤ ꯂꯃꯟ ꯁꯤꯡꯒꯦ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯊꯛꯇ ꯀꯥꯈꯠꯅꯕ ꯄꯥꯝꯕꯩꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯃꯩꯊꯪꯗ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯀꯥꯡꯘꯤꯜ ꯄꯥꯝꯕꯤ ꯑꯃ ꯌꯥꯡꯆꯜꯅ ꯊꯥꯔꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯍꯣꯠꯅꯕꯗꯒꯤ ꯅꯣꯡꯃꯒꯤ ꯆꯥꯎꯔꯛꯇꯨꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ꯫ ꯃꯔꯤ ꯑꯆꯧ-ꯑꯆꯧꯕ ꯁꯥꯡꯅ ꯆꯠꯇꯨꯅ ꯃꯔꯤ ꯑꯗꯨꯅ ꯂꯩꯈꯨꯟ ꯑꯗꯨꯗꯒꯤ ꯋꯥꯡꯈꯠꯈꯤꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯄ ꯌꯥꯅ ꯋꯥꯡꯈꯠꯈ꯭ꯔꯦ꯫ ꯌꯥꯡꯆꯜ ꯍꯔꯥꯎꯔꯦ꯫ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯈꯪꯂꯦ꯫ ꯌꯥꯡꯆꯜꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯁꯤꯡꯕ ꯅꯨꯄꯤꯅꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯆꯠꯈꯤꯒꯅꯤ ꯈꯟꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯄꯨꯝꯕꯗ ꯁꯪꯗꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯌꯥꯡꯆꯜꯅ ꯆꯠꯂꯒꯦ ꯈꯟꯗꯨꯅ ꯀꯥꯡꯘꯤꯜ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯥꯔꯝꯃꯤ꯫ ꯃꯆꯥꯁꯤꯡꯅ ꯆꯦꯜꯂꯛꯇꯨꯅ ꯃꯃꯥꯗ ꯄꯥꯎ ꯇꯝꯂꯛꯏ꯫ ꯃꯃꯥꯅ ꯇꯥꯛꯄꯗꯒꯤ ꯃꯆꯥꯁꯤꯡꯅ ꯀꯥꯡꯘꯤꯜ ꯄꯥꯝꯕꯤ ꯑꯗꯨ ꯀꯟꯅ ꯅꯤꯛꯄꯗꯒꯤ ꯌꯥꯡꯆꯜ ꯀꯥꯕ ꯌꯥꯗꯗꯨꯅ ꯃꯈꯥꯗ ꯇꯥꯔꯛꯂꯦ꯫ ꯌꯥꯡꯆꯜ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯥꯡꯆꯜꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯊꯣꯛꯇꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯌꯥꯡꯆꯜꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯈꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯕꯨ ꯄꯨꯗꯨꯅ ꯆꯠꯄꯗꯤ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯌꯥꯡꯆꯜꯗ ꯆꯦꯡꯀꯨꯞ ꯈꯔ ꯈꯥꯎꯗ ꯍꯥꯞꯇꯨꯅ ꯄꯨꯈꯤꯅꯕ ꯍꯥꯏꯔꯛꯏ꯫ ꯌꯥꯡꯆꯜꯁꯨ ꯂꯧꯁꯤꯡ ꯑꯗꯨꯗ ꯚꯥꯞ ꯇꯥꯔꯝꯃꯤ꯫ ꯈꯥꯎꯗ ꯆꯦꯡꯀꯨꯞ ꯍꯥꯞꯇꯨꯅ ꯀꯥꯡꯘꯤꯜ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯥꯔꯝꯃꯤ꯫ ꯃꯆꯥꯁꯤꯡꯅ ꯀꯥꯡꯘꯤꯜ ꯑꯗꯨ ꯅꯤꯛꯂꯛꯄꯗ "ꯏꯆꯥꯆꯥ, ꯏꯄꯥꯅ ꯅꯈꯣꯏꯒꯤ ꯎꯆꯦꯛ ꯐꯥꯕ ꯆꯠꯂꯤꯕꯅꯤ꯫ ꯁꯦ, ꯏꯄꯥꯅ ꯐꯥꯔꯤꯕ ꯎꯆꯦꯛꯁꯤꯡ ꯑꯁꯤ ꯌꯦꯡꯉꯨ" ꯍꯥꯏꯗꯨꯅ ꯈꯥꯎꯗꯒꯤ ꯆꯦꯡꯀꯨꯞꯇꯨ ꯆꯥꯏꯊꯔꯛꯂꯝꯃꯤ꯫ ꯆꯦꯡꯀꯨꯞ ꯑꯗꯨꯅ ꯃꯆꯥꯁꯤꯡꯒꯤ ꯃꯃꯤꯠꯇ ꯆꯪꯗꯨꯅ ꯃꯃꯤꯠ ꯄꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯌꯥꯡꯆꯜ ꯀꯥꯡꯘꯤꯜ ꯄꯥꯝꯕꯤꯗ ꯀꯥꯔꯛꯇꯨꯅ ꯑꯃꯨꯛ ꯂꯩꯅꯨꯡꯗꯒꯤ ꯀꯥꯔꯛꯂꯦ꯫ ꯃꯌꯨꯝꯗ ꯃꯅꯥꯎꯅꯨꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯦ꯫ ꯈꯨꯜ ꯌꯧꯔꯛꯂꯦ꯫ ꯄꯨꯔꯨꯜ ꯃꯌꯨꯝ ꯊꯤꯕꯗ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯌꯥꯡꯆꯜꯅ ꯇꯣꯛꯄ ꯑꯃꯅ ꯌꯦꯟ ꯑꯃ ꯂꯥꯛꯇꯨꯅ ꯆꯥꯕ ꯎꯔꯝꯃꯤ꯫ ꯇꯣꯛꯄ ꯑꯗꯨ ꯌꯥꯡꯆꯜꯅ ꯐꯥꯔꯦ ꯑꯗꯨꯒ "ꯅꯪꯅ ꯐꯥꯔꯛꯂꯤꯕ ꯌꯦꯟ ꯑꯁꯤ ꯀꯅꯥꯒꯤꯅꯣ?" ꯍꯪꯂꯝꯃꯤ꯫ ꯇꯣꯛꯄ ꯑꯗꯨꯅ "ꯃꯁꯥ ꯃꯎ ꯐꯕ, ꯃꯄꯥꯡꯒꯜ ꯀꯟꯕ ꯄꯨꯔꯨꯜ ꯀꯧꯕ ꯁꯥ ꯑꯣꯛ ꯌꯦꯟ ꯌꯥꯝꯅ ꯊꯝꯕ ꯃꯔꯜ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯂꯩ꯫ ꯃꯥꯒꯤꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯌꯦꯟ ꯑꯃ ꯍꯨꯕꯗ ꯃꯥꯅ ꯈꯪꯕ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ" ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯌꯥꯡꯆꯜ ꯑꯗꯨ ꯍꯔꯥꯎꯔꯦ꯫ "ꯐꯔꯦ ꯑꯗꯨꯗꯤ ꯑꯃꯒ ꯍꯨꯔꯨꯆꯣ" ꯍꯥꯏꯔꯦ꯫ ꯇꯣꯛꯄ ꯑꯗꯨꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯂꯦ ꯈꯟꯗꯨꯅ ꯌꯦꯟ ꯑꯃꯨꯛ ꯍꯨꯕ ꯆꯠꯂꯝꯃꯤ꯫ ꯌꯥꯡꯆꯜꯅ ꯇꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯄꯨꯔꯨꯜꯒꯤ ꯃꯌꯨꯝ ꯈꯪꯂꯦ꯫ ꯄ꯭ꯔꯞ ꯆꯪꯈꯤꯗꯨꯅ ꯄꯨꯔꯨꯜꯒꯤ ꯃꯥꯡꯒꯣꯜ ꯌꯧꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯄꯨꯔꯨꯜꯒꯤ ꯃꯆꯥꯁꯤꯡ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯔꯨꯜꯗꯤ ꯈꯨꯜꯒꯤ ꯍꯔꯥꯎꯕꯒꯤ ꯌꯨ ꯊꯛꯄ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯗꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ "ꯅꯄꯥꯕꯨ ꯀꯧꯔꯨꯆꯣ" ꯊꯥꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯆꯦꯟꯈꯤꯗꯨꯅ ꯃꯄꯥꯗ ꯄꯥꯎ ꯑꯗꯨ ꯇꯝꯂꯨꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥꯗꯨꯅ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯐꯦꯔꯦ ꯍꯥꯏ꯫ ꯃꯥꯅ ꯄꯨꯔꯛꯄ ꯄꯣꯠ ꯑꯗꯨ ꯊꯥꯗꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯁꯨꯃꯥꯡ ꯐꯥꯎꯕ ꯌꯨꯍꯥꯔ ꯍꯥꯕꯒꯨꯝ ꯊꯛ ꯅꯤꯛꯏ" ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯤ꯫ ꯄꯨꯔꯨꯜ ꯋꯥꯗꯨ ꯇꯥꯕꯗ ꯍꯨꯃꯥꯡ ꯀꯥꯡꯂꯦ꯫ "ꯑꯣ, ꯏꯄꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦ꯫ ꯅꯪꯒꯤ ꯅꯄꯟꯊꯧ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯤꯅ ꯂꯥꯛꯂꯦ꯫ ꯆꯦꯟꯗꯨꯅꯁꯨ ꯍꯤꯡꯂꯔꯣꯏ꯫ ꯃꯌꯥꯝꯕꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯕꯅ ꯐꯔꯅꯤ ꯈꯟꯗꯨꯅ ꯆꯪꯂꯛꯂꯦ꯫ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯕꯨꯛ ꯐꯠꯇꯕ ꯑꯗꯨ ꯃꯌꯥꯝꯕ ꯑꯗꯨꯅ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯈꯔ ꯈꯪꯍꯟꯕ ꯐꯩ ꯈꯟꯗꯨꯅ ꯐꯨꯔꯦ꯫ ꯁꯤꯕꯃꯛꯇꯤ ꯁꯤꯍꯟꯗ꯭ꯔꯦ꯫ ꯃꯅꯥꯎꯅꯨꯄꯥꯕꯨ ꯎꯆꯦꯛ ꯉꯥꯛꯅꯕ ꯑꯣꯏꯅ ꯊꯅꯝꯂꯒ ꯃꯣꯜꯇꯤꯆꯥꯟꯕꯨ ꯂꯧꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯌꯣꯛꯄꯤꯗꯨꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈ꯭ꯔꯦ꯫